ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯟ ꯀꯪꯅ ꯉꯧꯕ ꯑꯃꯒ ꯀꯣꯠꯅꯕ ꯈꯔꯒ ꯌꯥꯎꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯃꯁꯤ ꯁꯟꯁꯦ ꯕꯅꯥꯔꯁꯇꯗꯤ ꯌꯥꯝ ꯍꯣꯡꯉꯦ ꯀꯤꯂꯣꯗ 240ꯗꯁꯨ ꯄꯤ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯕꯅꯥꯔꯁꯇ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯁꯟ ꯃꯍꯥꯎ ꯇꯝꯕꯤꯌꯨ một thì có thể
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟ